ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯇꯥꯛꯌꯦꯜꯒꯤ IBSD ꯑꯁꯤ ꯌꯣꯙꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯕꯥꯏꯑꯣ ꯔꯤꯁꯣꯔꯁ ꯃꯌꯥꯝ ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯈꯥꯗ ꯏꯝꯐꯥꯜꯒꯤ ꯇꯥꯛꯌꯦꯜꯗ ꯂꯤꯡꯈꯠꯈꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯕꯥꯏꯑꯣ ꯔꯤꯁꯣꯔꯁ ꯑꯦꯟꯗ ꯁꯁꯇꯦꯅꯦꯕꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ IBSD ꯑꯁꯤ ꯀꯜꯀꯇꯥꯒꯤ ꯌꯣꯙꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯂꯧꯃꯤ ꯂꯨꯞꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯁꯣꯛ 2001ꯗ ꯇꯥꯛꯌꯦꯜꯗ ꯂꯤꯡꯈꯠꯈꯤꯕ IBSD ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯄꯨꯂꯣꯞ ꯃꯨꯈꯔꯖꯤꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯛꯇꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯔꯤꯁꯔꯆ ꯋꯥꯔꯛꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯗꯤꯔꯦꯛꯇꯔ ꯐꯝ ꯄꯥꯏꯈꯤꯕꯗꯒꯤ IBSD ꯑꯁꯤ ꯀꯜꯀꯇꯥꯒꯤ ꯖꯣꯙꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯔꯤꯁꯔꯆ ꯌꯨꯅꯤꯠ ꯑꯃ ꯑꯣꯟꯊꯣꯛꯄ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ IBSD ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯑꯃꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯁꯦꯟꯇꯔ ꯀꯌꯥ ꯍꯥꯡꯅꯕꯒꯤ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝ ꯀꯌꯥ ꯗꯥꯏꯔꯦꯛꯇꯔꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯀꯜꯀꯇꯥꯗ ꯂꯩꯕ ꯖꯣꯙꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯏꯝꯐꯥꯜꯒꯤ IBSDꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯈꯥꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ ꯗꯥꯏꯔꯦꯛꯇꯔꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯇꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯔꯤꯁꯔꯆ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯔꯤꯁꯔꯆ ꯋꯥꯔꯛ ꯇꯧꯕꯗ ꯊꯥꯗꯒꯗꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀ ꯅꯛꯅꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯗ ꯐꯪꯕꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯅꯤꯡꯍꯟꯅꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯕ ꯆꯥꯎꯈꯠꯄ ꯉꯝꯅꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕ ꯉꯝꯒꯗꯕ ꯏꯆꯪ ꯊꯧꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕ ꯃꯇꯝ ꯀꯛꯇꯅ ꯂꯦꯞꯂꯦ꯫ KCP PWG ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯎꯂꯣꯜꯞ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ KCP PWG MC ꯌꯨꯅꯤꯐꯤꯀꯦꯁꯟ ꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕ ꯃꯇꯝ ꯀꯛꯇꯅ ꯂꯦꯞꯂꯦ ꯍꯥꯏꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ PRO ꯆꯤꯡꯈꯩꯉꯥꯟꯕꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯨꯞ ꯑꯁꯤꯅ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯃꯇꯝ ꯀꯛꯇꯅ ꯂꯦꯞꯅꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯄꯣꯂꯤꯠ ꯕ꯭ꯌꯨꯔꯣꯅ ꯂꯧꯕꯅꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯕ ꯃꯤꯡ ꯑꯃꯗꯤ ꯂꯦꯇꯔ ꯍꯦꯗ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄꯦꯅꯤ, ꯂꯩꯉꯥꯛꯀꯤ ꯂꯦꯖꯤꯁꯂꯦꯆꯔ, ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯔꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯊꯦꯡꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯀꯥꯎꯟꯁꯤꯜꯅ ꯊꯤꯗꯣꯛꯅꯕ ꯑꯃꯁꯨꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯄꯣꯂꯤꯠ ꯕ꯭ꯌꯨꯔꯣꯅ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯃꯈꯥ ꯇꯥꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯔꯛꯂꯕꯗꯤ ꯂꯨꯞ ꯑꯁꯤꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯇꯝ ꯆꯥꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯊꯤꯟꯊꯍꯟꯗꯨꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤꯕꯅꯤ꯫ ꯏꯔꯥꯡ ꯊꯣꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯍꯥꯏꯋꯦꯁꯤꯡꯗ ꯇꯣꯏꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯑꯁꯤꯅꯁꯨ ꯅꯣꯡꯃꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ, ꯆꯦꯡ, ꯄꯦꯇ꯭ꯔꯣꯜ, ꯗꯤꯖꯜ, ꯀꯦꯔꯣꯁꯤꯟꯅꯆꯤꯡꯕ ꯐꯪꯗꯕꯗꯒꯤ ꯑꯍꯦꯟꯕ ꯑꯋꯥꯕ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯆꯥꯎ ꯑꯃꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯑꯍꯦꯟꯕ ꯆꯩꯊꯦꯡ ꯀꯌꯥꯁꯨ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯎꯂꯨꯞꯁꯤꯡꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯑꯍꯦꯟꯕ ꯆꯩꯊꯦꯡ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯃꯥꯡꯗ ꯊꯝꯂꯒ ꯂꯨꯞꯁꯤꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕ ꯃꯇꯝ ꯀꯛꯇꯅ ꯂꯦꯞꯅꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯔꯥꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯗ ꯔꯥꯏꯠꯐꯨꯜ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯨꯕꯗꯒꯤꯅꯤ꯫ WMC ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯕ ꯈꯟꯒꯠꯂꯕ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯖꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯥꯟꯊꯣꯏꯕꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯂꯩꯕ ꯑꯣꯀ꯭ꯔꯝ ꯕꯤꯁ꯭ꯋꯔꯖꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ WMCꯒ ꯈꯨꯠꯁꯝꯅꯔꯒ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ WMCꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯉꯔꯥꯡ ꯑꯌꯨꯛꯇꯅ ꯃꯣꯏꯔꯥꯡꯒꯤ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏ 2 ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯏꯔꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯁꯑꯣꯝꯕꯨꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏ 12ꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏ 32ꯗ ꯃꯤꯑꯣꯏ ꯑꯃꯃꯝꯗ ꯂꯨꯄꯥ ꯂꯤꯁꯤꯡ 6,000 ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ
ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯗ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯄꯤꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯔꯥꯏꯠꯐꯨꯜ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯨꯕꯗꯒꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯂꯧꯐꯝ ꯊꯣꯛꯄ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯥꯛꯂꯧ ꯑꯦꯁ.ꯇꯤ ꯃꯇꯝ ꯑꯃꯗ ꯂꯧꯈꯤꯗꯕꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯅ ꯑꯁꯤ ꯌꯧꯅ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯍꯦꯟꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯇꯨꯅ ꯅꯝꯊꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯍꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯇꯨꯡ ꯀꯣꯏꯕ ꯁꯥꯟꯇꯤꯗꯤ ꯃꯩꯇꯩꯅ ꯑꯦꯁ.ꯇꯤꯗ ꯆꯜꯂꯕ ꯀꯥꯟꯗ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯩꯇꯩꯕꯨ ꯃꯨꯠꯈꯤꯒꯗꯕꯒꯤ ꯀꯟꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯔꯤꯕ ꯑꯦꯁ.ꯇꯤꯗ ꯆꯜꯍꯟꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯔꯤ ꯂꯩꯅꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯤꯗꯨꯅ 2023ꯀꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯃꯥꯡꯗ ꯑꯦꯁ.ꯇꯤꯗ ꯆꯜꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡ ꯃꯁꯤꯡ ꯑꯁꯤꯗꯒꯤ ꯁꯔꯨꯛ ꯀꯥ ꯍꯦꯟꯒꯠꯅꯕ ꯏꯔꯥꯡ ꯂꯥꯛꯀꯅꯤ꯫ ꯇꯨꯡꯗ ꯂꯩꯉꯥꯛꯅ ꯔꯤꯂꯤꯞ ꯀꯦꯝꯞ ꯀꯔꯝꯅ ꯃꯦꯅꯦꯖ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠ ꯔꯤꯂꯤꯞ ꯀꯦꯝꯞ ꯀꯔꯝꯅ ꯑꯃꯨꯛ ꯂꯥꯛꯇꯅꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ WMCꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯒꯤ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯒꯠꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯜꯂꯛꯂꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯒꯤ ꯂꯧꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯐꯥꯒꯠꯅꯕ ꯑꯃꯗꯤ ꯊꯧꯔꯥꯡ ꯑꯃ ꯇꯧꯗꯨꯅ ꯐꯥꯒꯠꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯈꯪꯍꯜꯂꯛꯂꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗ ꯄꯥꯎꯇꯥꯛ ꯄꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯠꯁꯤꯡꯒꯤ ꯑꯦꯁ.ꯄꯤꯁꯤꯡꯅꯁꯨ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯀꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯈꯪꯗꯣꯛꯅꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯕꯁꯟꯇꯀꯨꯃꯥꯔ, ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ ꯑꯃꯗꯤ MLA ꯔꯥꯃꯦꯁ꯭ꯋꯔ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ 6E2417ꯗ ꯄꯨꯟꯅ ꯗꯦꯜꯂꯤ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯌꯥꯎꯅ MLA ꯑꯃꯗ ꯆꯠꯈꯤꯕ ꯑꯁꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡ ꯎꯅꯅꯕ ꯆꯠꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯊꯥꯖꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯂꯝꯖꯥꯊꯥꯡ ꯍꯥꯎꯀꯤꯞ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯗ ꯈꯟꯅ ꯅꯩꯅꯕ ꯌꯥꯎꯔꯨꯕꯗꯒꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ, ꯄꯣꯠ-ꯆꯩ ꯊꯨꯒꯥꯏꯔꯝꯂꯦ꯫ ꯂꯣꯀꯦꯜ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯑꯥꯏꯁꯋꯥꯏ ꯅ꯭ꯌꯨꯁꯀꯤ ꯈꯟꯅ ꯅꯩꯅꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯃꯤꯁꯇꯔ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯌꯥꯎꯅ ꯑꯀꯤ-ꯑꯈꯪ ꯀꯌꯥ ꯄꯣꯛꯍꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯠ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 3 ꯆꯠꯂꯒ ꯂꯩꯕ ꯄꯥꯅꯤꯌꯦꯜ ꯚꯤꯂꯦꯖꯗ ꯂꯩꯕ ꯃꯤꯁꯇꯔ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯑꯄꯣꯛꯄ ꯄꯨꯟꯈꯣꯂꯦꯠ ꯍꯥꯎꯀꯤꯞꯀꯤ ꯌꯨꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:30 ꯇꯥꯕ ꯃꯇꯝꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ 10 ꯔꯣꯝ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯊꯤꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯍꯥꯎꯀꯤꯞ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯂꯩꯔꯝꯗꯕꯗꯒꯤ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯌꯨꯝꯒꯤ ꯄꯣꯠ-ꯆꯩꯁꯤꯡ ꯃꯩ ꯊꯥꯔꯝꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ 3ꯁꯨ ꯀꯥꯞꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯂꯣꯀꯦꯜ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯥꯏꯁꯋꯥꯏ ꯅ꯭ꯌꯨꯁꯀꯤ ꯀꯨꯀꯤ ꯁꯨꯄꯔꯃꯦꯁꯤ ꯏꯠꯁ ꯄ꯭ꯔꯣꯄꯦꯒꯥꯟꯗꯥ ꯍꯥꯏꯕ ꯍꯤꯔꯝꯗ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯗ ꯃꯤꯁꯇꯔ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯍꯥꯎꯀꯤꯞ ꯕꯤ.ꯖꯦ.ꯄꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯧꯈꯠꯆꯔꯤ꯫ ꯁ꯭ꯇꯦꯠꯀꯤ ꯋꯥꯔꯦꯞ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯨꯝꯅ ꯂꯧꯗ꯭ꯔꯕꯔꯥ? ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯕ ꯋꯥꯔꯦꯞ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯋꯥꯔꯦꯞꯅꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯕ ꯋꯥꯔꯦꯞ ꯍꯥꯏꯕꯁꯤ ꯂꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯅ ꯂꯧꯕ ꯋꯥꯔꯦꯞ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯗꯕ ꯅꯠꯇ꯭ꯔꯒ ꯈꯟꯅꯗꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯁꯨꯡꯅꯝ ꯂꯩꯉꯥꯛꯀꯤ ꯃꯆꯠꯅꯤ, ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯧꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯂꯥꯜꯍꯧꯕꯁꯤꯡꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯍꯟꯗꯣꯛꯄꯒꯤ ꯃꯇꯥꯡꯗ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯕꯒꯤ ꯃꯊꯛꯇ
ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯑꯃꯨꯛ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯗ ꯋꯥꯔꯦꯞ ꯑꯗꯨ ꯊꯥꯗꯨꯅ ꯈꯪꯍꯟꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯅꯁꯨ ꯍꯟꯗꯣꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯤꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯗꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯧꯕ ꯋꯥꯔꯦꯞꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯅ ꯈꯟꯅꯕꯤꯗꯕ ꯑꯃꯗꯤ ꯂꯨꯝꯅ ꯂꯧꯗꯕ ꯇꯥꯔꯕꯗꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯔꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯁ꯭ꯇꯦꯠꯅ ꯂꯧꯕ ꯋꯥꯔꯦꯞ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯗ ꯈꯟꯅꯕꯤꯅꯕ ꯑꯃꯗꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯕꯗ ꯊꯧꯑꯣꯏ ꯋꯥꯑꯣꯏꯗꯕ ꯑꯃꯗꯤ ꯈꯟꯅꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯦꯡꯅ ꯈꯪꯍꯜꯂꯛꯄ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯋꯥꯔꯦꯞ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯤꯌꯥꯝꯕꯨ ꯂꯨꯝꯅ ꯂꯧꯗꯦ, ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯤꯕ ꯌꯥꯊꯪ ꯑꯣꯔꯗꯔ ꯑꯗꯨ ꯈꯛꯇ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯈꯤꯕ ꯃꯤꯍꯨꯠꯁꯤꯡꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯍꯟꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯛꯂꯣꯏ꯫ ꯁ꯭ꯇꯦꯠꯀꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯈꯛꯇ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯕꯗꯤ ꯃꯗꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯁꯛ ꯊꯤꯍꯟꯕꯇ ꯅꯠꯇꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯞꯀꯤ ꯃꯆꯠ ꯆꯠꯊꯔꯦ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯉꯥꯛꯄꯤꯒꯅꯤ ꯗꯤꯛꯇꯦꯛꯇꯔꯁꯤꯞꯀꯤ ꯃꯆꯠ ꯆꯠꯊꯔꯦ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯥꯏꯒ꯭ꯔꯦꯟꯠ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯃꯥꯡ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯋꯥꯔ ꯀ꯭ꯔꯥꯏꯝꯁ ꯆꯠꯊꯈꯤꯕ ꯊꯥ 16 ꯍꯦꯜꯂꯕ ꯐꯥꯎꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯂꯥꯏꯁꯪꯅꯆꯤꯡꯕ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯃꯤꯑꯣꯏ 70,000 ꯍꯦꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯨꯝꯀꯩ ꯃꯩ ꯊꯥꯕꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯂꯥꯂꯧꯕꯁꯤꯡ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯕꯗꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯍꯟꯗꯣꯛꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯕꯗ ꯅꯠꯇꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯕꯨ ꯇꯦꯔꯣꯔꯤꯁꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤꯕꯗꯨ ꯉꯛꯐꯝ ꯊꯣꯛꯇꯦ꯫ ꯁ꯭ꯇꯦꯠꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯄꯦꯟꯕ ꯑꯃꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯣꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯃꯗꯤ ꯂꯥꯟꯗꯥꯔꯛꯂꯤꯕ ꯆꯤꯟ ꯀꯨꯀꯤ ꯖꯣꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯀꯟꯈꯠꯅꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯊꯧꯁꯤꯜ ꯆꯠꯊꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯔꯤꯕꯗꯨ ꯀꯗꯥꯏꯗ ꯂꯦꯞꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯃꯤꯌꯥꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯕ ILP ꯆꯠꯅꯍꯟꯕ, NRC ꯆꯠꯅꯍꯟꯕ ꯑꯃꯗꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄꯒ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝ FMR ꯆꯠꯅꯍꯟꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯥꯏꯒ꯭ꯔꯦꯟꯠ ꯏꯃꯤꯒ꯭ꯔꯦꯟꯠ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯁꯤꯡꯒ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕ USA ꯑꯃꯗꯤ ꯆꯥꯏꯅꯥ ꯀꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯕꯨ ꯎꯠꯁꯤꯟ ꯑꯣꯏꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯀꯔꯝꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫